Manipur Lenga ki Chief Minister and Biren ki Health Advisor MLA Dr. S. Ranjan amasung Kaksing Constituency ki MLA M. Rameswar Anina luching matim amana. Ngasi Kaksing District ta phamung chama leigadaba COVID ki anoba hospital ama sanaba mafam yengsinkhre. District Hospital onanaba thaurang tauriba Kaksing Community Health Center Complex da sananaba thaurang tauriba phamung chama leiba COVID Hospital asi sanabagi ngasi mafam yengsinba aduda Additional Chief Secretary Health B. Bumlunmang yauna maru ebo official kiasu saruk yakhi tungda Community Health Center Kaksing ki hauzik oiriba phibam singsu yengsinki Khongsat adugi manung chana Kaksing ki DC CMO amadi SP yauna mifam ama CMO office da pangtokpuna district asida hauzik oiriba COVID-19 ki phibam vaccination amadi hospital singi awat apa kayagi matang da sukhana neinakhi Khongsat adugi matang da MLA Dr. S. Ranjan na hai state asida COVID-19 ki oirakliba phibam asigi yenglaga lengak na COVID ki oiba tongan ba hospital sing hangdok na ba paikhalakpa thabaki manung chana Kaksing district ta su phamung chama leigadaba hospital asi sanadaba mafam asi yengsinba lakpani ngasi yengsiliba mafam asida athuba matamda COVID ki hospital ama saba haunaba mathau taba thabak sing paikhatlagani loinana Kaksing ki district hospital onanaba thaurang tauriba community health center asida staff yauna hiram kayada leiriba awat apa sing asisu athuba matamda menkhatnaba mari leinaba singda tanaduna thabak paikhatlagani Kaksing SC MLA Mayang Lambam Rameswarna Kaksing district ta khamai kai asom gi miyam gi khanbiduna Chief Minister and Berana phamung chama leiba hospital ama sananaba thaurang taurakpabu thagatpa phongdok laduna miyamna COVID-19 laina laisat asidagi thengnanaba mipung khudingmakna vaccine kapiu haina appeal taurakle loinena ngasi bawda COVID-19 gi thengnarakpada masida mateng pangbiraiba akogi coordinate tawraga masi tawbiriba akogi deputy commissioner CMO amadi SP loinena koi ai marup Ranjan health in charge amadi principal secretary punamaksina laiba health department gi staff khuding mang ngasi Kaksing kendra da laiba masing positive yamagasu akogi masina akoida ngamandaba adu ka hujik vaccination thadna takthokpa gi suma program cha thorpada mateng pambi bu tang ta ina thak to phonglok chari